Manipur top channel gi maikai de gi maroi bi pausung myam na thamjari ahan bada India gi fighter jet manga kapthakhre Ishaq Dar Kashmir da India gi Lanmi nifu de yankai phaoba hatkhre China na sab aircraft sejana India gi fighter jet manga kapthakhre na Pakistan gi foreign minister Ishaq Dar na phongdokre Pakistan na kapthakhiba India gi fighter jet sing adudi France na saba Rafales ahum MiG-29 ama amasung Su-30 ni Pakistan India ki fighter jet sing adu kapthakhre haina phongdok labasu India ki maikedi ki chap chaba pakhuma mata phongdok paletri France ki maroi bi intelligence official amana CNN na thamlaki bogoro lamada Pakistan na France na sab Rafale ahum kapthakhi haibadu France authority sing na thijinbe ki thabak sathari hairi China ki aircraft sejana India ki fighter jet sing adu kapthakhi haina Ishaq Dar na phongdokraba matungda China ki Ministry of Foreign Affairs na thaudo thokhi habigi mana bu khudam changdam phangde masum chap chaba paw amata phangde su phongdokhi China se Pakistan da khulai pi laiba am oibaga loinana laiba ani asi matam kyari asetpa mari laina rakhibani Stockholm International Peace Research Institute ki matung ina hawkiba sahi manga asida Pakistan da China na sabak su khulai sada Marfuga Mathurum Pushalaki India na Hokiba Hinga Pakistan amasung Pakistan occupied Kashmir year strike chataduna terrorist ang gilot pamapanda landa sa thakraba matungna Pakistan su India gi drone kunga mga kapthakhre haina phongdorakli India na ngamkhai la na drone sizinaduna landa sa takhiba duda Pakistan Lanmi mari soki amasung misama mahat haina Pakistan gi makedi gi phongdorakli India ki military office na phongdorapagi matungina Pakistan ki Lanmi singna India ki awang amasung nongsup thangba saruk singda landarakhi Pakistan na landarakhi badu India ki Lanmi singna mai pa na ngakthok ngamkhibaga loina Lahore da leiba Pakistan ki air defense amasu sound ama ata thon khiyari Lahore drone sizinaduna landarakhi badu da Lanmi mari shiki badu sumle haina Pakistan Lanmi ki wangroi Lieutenant General Ahamu Sarip Chowdhury na phongdorakli India na Lahore leiba Pakistan air defense missile kapsinduna sound ama ata thon kibasina leiba ani ki marak umkhana bagi sang khang hengalakli India na Lahore landa khibatuda Pakistan air defense unit ki HQ-9 air defense missile launcher taraga mga ama ata thukena su Islamabad ki mekedegi su phongdorakli amaromdana Indian army ki personnel masiri haidi India ki maikedi ki operation Sindhu sathaduna Pakistan amasung Pakistan occupied Kashmir da leiba terrorist singi ke mapan akan malanda sathakibagi pakumoina Pakistan na LOC ga naknariba Jammu and Kashmir tamna bomb kapsilakpada Indian army ki 16 corps ki lance night Dinesh Kumar Kawa personal ama laikhitri ma 16 corps ki makhada 5 field regiment ki personal oina leibani hari magna laikhidabada white night corps ki GOC amasum rank punamakta leiba personal singna thamoi sun awaba phongdokri amaromdana khwaiding akpa thaudu oina Pakistan base tawba terrorist ngi mathakta leiba asina operation Sindhu sathaba horoklaba matungda Saudi Arabia ki foreign affairs ki minister of state Adel Mangjongnuna laukthoktawa khongsat amada New Delhi tamna laktuna leiba asigi external affairs minister S Jaishankar ga unakri leiba ani ki minister anina terrorism muthanaba honabada khongpham sena leminagani haibigi waphamda yanaba purakhi Saudi Arabia ki foreign minister sikaktanatana Iran ki foreign minister Abbas Aragasi sukngara numidang nongyai matung aduwaida Delhi da thunglari magna sulaiba asigi external affairs minister Joy Shankar ga unaduna wari sanagani amasung president Draupadi Murmu ga unanabasu thaurangli hari makasa tharak poina to perform India na Pakistan ki drone amasung missile attack sung mai pakanhidri makhoi gi China na saba air defense network system thuwaiduna mapanga lakthokri hari India amasung Pakistan ki marakta haujuk leiriba phibam sigi khwaidigi nongba thaudo amoin India na Pakistan lomdagi kapsilakpa drone amasung missile attack sing adu aremba tankhre loinana madugi pakhumda Lahore leiba Pakistan ki China na saba air defense installation adu mapung phana thugaiduna mapanga lakthokre Indian Armed Forces na pithorakpa chiolamagi matung ina Pakistan ki maikedi ki ngarang amadi ngasigi lonaba numidangda India ki awang amadi nongsup thamba saruk singda leiriba military target singda strike sathana bo honarakhi target sing adu Awantipura Srinagar Jammu Pathankot Amritsar Kapur Thala Jalandhar Ludhiana Adampur Bantida Chandigarh Nal Phalodi Orlai amasung yauri haribe attack sing adu Pakistan ki maikedi drone amadi missile sing sizinaraki adubu India ki maikedi integrated counter
UAS grid amasum air defense system anina mai pakna target yodringaida thugaiba ngamkhibani akai togi polam sing phangkhiba aduna Pakistan lomdagi attack sa tharaki haibigi praman oki India na drone amasum missile attack sing adu ngak thoknana ba handak Russia na saba S400 air defense missile system adu sinaki puna Pakistan lomdagi kapslaki ba missile taraga manga thugaiba ngamkhiyari system as yamna thak wangba radar amasum intercept tawba ngamigi pangalai ngase India gi makedigi pakumoina Pakistan gi mapum kyada leriba air defense radar system sing mapung phana thuwai bangki thajaba yaba paw gi source amagi matungina Lahore da leiba air defense system adu mapung phana thuwai begi Pakistan gi mapangal lakthok lahiri China na supply torakpa HQ 9P amasum HQ 16 system singna Lahore city bungak selamani Hariba mapam adu India gi makedigi Israel na saba Harpy drone session aduna thuwai bangam kibani Harpy drone singasi akhanana yekna bigi radar system thugai na ba design to drone makhalamani masina yamna sauna pokhai bangam polam sing haptuna anti radiation seeker yaukhibagaluna masa mathanda target torakpa polam sing adu busu nganna detect to bangam ki Harpy drone singasi makoida program tawkiba akhanapa maphamadu masa mathana thiduna phangdri phawba pung mapan chupna paisin mangambagi mapanga lei Lahore gi air defense system adu mapung phana thugai khibadigi maphamadu gi makedigi India na satharakada attack sing ngak thokpagi mapangal adu leiba ngamloi dori masina India gi military gi mapangal ga China gi khulai singda namna mateng loriba Pakistan ani gi marakta sangdamnabada khenaba kya leiri Hausuk Lahore city makhatana attack sathabada ngak thokpangam leroi ngasi Indian Armed Force na packet kiba attack sing adugi matang na National Security Advisor Ajit Doval na Prime Minister Modi da akopa worol sing adu thamki Prime Minister gi mayumda pangthokiba mipmaduda attack adugi matungda India gi makedigi lokot kadaba section thorang sing gi matang su yorongani haina panari maru oina Pakistan ga lonariba Rajasthan gi border sing layer kya na ngak sialaga defense network thabak to hon bawkhre loinana Arabian Sea da warship kya su deploy to khibugo loinana line of control leiriba infantry units sing mikup na hom sing lenkre loinana school amadi educational institution sing thingjinduna section thorang sing lokot kren su pawmun makhata na report awri makhasa tharak poina to pawmna Prime Minister na secretary sing wata nakri Bharat Lanmi operation sindur mai pang satakhraba matung na ngasi tungan ba ministry singi secretary singi oiba mifam ama Prime Minister Narendra Modi da siya lawduna pangtokre mifam aduna leba asagi national security amadi operational preparedness lehanana ba sarkar gi khongpham hena session hanwaga loinana makhata na mikup nom singna amadi amaga ningthina paw phawnana bagi matang na ehenba mihing thamki masigi matka civil defense mechanism aran paw amadi semjin sajin paw kya sandorakli basi thengna ba amadi maru oiba infrastructure singi security gi matang na scoop na khanakhi Ministry singnasu state authority amadi ground gi thakta leiriba institution singa nakna coordinate tawnaba pawtak pi khena su Prime Minister office na thadorakpa sior amana haidi ngarang pangthu ki awang pathaki mi phamadu tungan ministry amadi department singi secretary singna saruk yaduna hauju oirakliba phibam sida national security gi yenglaga national preparedness amadi interministerial coordination ki matang review tokhi mifam adura Prime Minister na hauju oriba phibam sida makhata na mikup na hom singna lainaba institutional amadi clear communication lehanbaga loinana national security operational preparedness amadi miyamgi safana na sarkar gi khongpham adu hena session launa khi haidena su paw sida makhata na su phongdorakli do tentana sumna miyam na thamjaramge